ꯇꯣꯝꯕꯒꯤ ꯂꯝꯅ ꯇꯦꯟꯊꯥꯗꯩꯅꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯡꯖꯤꯟꯗ ꯊꯥꯗꯨꯅ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥ ꯌꯥꯝ ꯐꯅ ꯆꯥꯎꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤ ꯏꯆꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯃꯕꯣꯛꯅ ꯃꯥꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯇꯣꯝꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯁꯛ ꯈꯪꯍꯧꯔꯝꯗꯦ꯫ ꯇꯣꯝꯕꯅ ꯆꯍꯤ 2 ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦ ꯏꯆꯟꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯆꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯟꯅ ꯃꯧꯄ꯭ꯋꯥ ꯇꯣꯝꯕꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯌꯨꯝ ꯐꯥꯎ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯇꯦꯟꯊꯥ ꯍꯥꯏꯔꯤꯕ ꯈꯨꯟꯁꯦ ꯂꯧ ꯏꯁꯤꯡ ꯎꯗꯨꯅ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯁꯨꯖꯔꯒ ꯅꯣꯝꯖꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯁꯨꯅꯤ꯫ ꯇꯣꯝꯕ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯣꯝꯕꯕꯨ ꯑꯗꯨꯝ ꯀꯧꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯣꯏꯒꯦꯔꯥ, ꯁꯣꯔꯥꯠꯀꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯉꯥꯡꯒꯤ ꯖꯩꯒꯒꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯇꯣꯝꯕꯅ ꯕꯥꯔꯇꯣꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯆꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯁꯤꯇꯅꯤ꯫ ꯂꯩꯀꯥꯏꯁꯤꯗꯁꯨ ꯇꯣꯝꯕꯕꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯣꯟꯅꯩ, ꯅꯨꯡꯁꯤꯕꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯐꯥꯎ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄ ꯃꯇꯝꯗꯁꯨ ꯇꯣꯝꯕꯒꯤ ꯃꯇꯧ ꯇꯝꯃꯣ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯁꯦ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯒꯟꯗꯦ꯫ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯇꯥꯔꯒ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯁꯨ 12ꯁꯨ ꯂꯣꯏꯈ꯭ꯔꯦ, ꯑꯦꯛꯖꯥꯝꯁꯨ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯡ ꯆꯟꯕꯩ ꯃꯇꯥꯡꯅꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯃꯆꯦ ꯏꯆꯟꯒꯤ ꯃꯄꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯂꯩ꯫ ꯃꯍꯥꯛꯁꯦ ꯀꯣꯅꯨꯡ ꯃꯃꯥꯡꯗꯩꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯁꯨꯟꯗꯔ꯫ ꯁꯨꯟꯗꯔꯅ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯦ ꯏꯆꯜ ꯑꯃꯗꯤ ꯃꯄꯨ ꯃꯕꯣꯛꯇ ꯇꯣꯝꯕꯁꯦ 12ꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯣꯂꯦꯖꯇꯣ ꯏꯝꯐꯥꯜꯗ ꯇꯝꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨ ꯃꯕꯣꯛꯅꯁꯨ ꯃꯗꯣ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯃꯆꯦꯗ ꯑꯝꯇ ꯍꯪꯉꯨ, ꯃꯆꯦꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯍꯪꯉꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯟꯗꯔꯅ ꯏꯆꯟꯗ "ꯏꯆꯥꯕꯨ ꯀꯩ ꯈꯜꯂꯤꯒꯦ? ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯑꯩꯅ ꯄꯥꯝꯃꯗꯤꯅꯦ ꯑꯥꯗ ꯇꯝꯍꯟꯕꯗꯤ ꯄꯥꯝꯃꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ." ꯏꯆꯜꯅ "ꯕꯕꯥ, ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯃꯤꯔꯣꯟꯁꯨ ꯂꯩꯇꯕꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯕ ꯑꯃꯁꯨ." ꯑꯗꯨ ꯍꯦꯛ ꯄꯜꯂꯕꯒ ꯁꯨꯟꯗꯔꯅ "ꯏꯄꯥ ꯈꯪꯂꯦ, ꯃꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯁꯤꯗꯤ, ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ, ꯑꯗꯨꯒꯅꯦ ꯄꯩꯁꯥꯒꯤꯗꯤ ꯀꯔꯤꯝꯇ ꯅꯪꯅ ꯋꯥꯒꯅꯣ, ꯑꯩꯅ ꯃꯤꯡ ꯆꯟꯕꯤꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯑꯩꯅ ꯂꯩꯗꯣꯏꯅꯤ, ꯑꯩꯅ ꯇꯣꯝꯕꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ." ꯁꯨꯟꯗꯔꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯏꯆꯜ ꯍꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯏꯆꯜꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯕꯕꯥ, ꯀꯥ ꯕꯔꯥꯗ ꯂꯩꯕ ꯇꯥꯕ꯭ꯔꯥ?" ꯁꯨꯟꯗꯔꯅ "ꯀꯔꯤꯒꯤ ꯕꯔꯥꯗ ꯂꯩꯗꯣꯏꯅꯣ? ꯏꯄꯥꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯅꯤ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ, ꯃꯉꯥꯎ ꯊꯤꯈ꯭ꯔꯕ, ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ 3ꯇꯅꯤ ꯂꯩꯔꯤꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯍꯟꯗꯛ 12 ꯊꯥꯈ꯭ꯔꯦ, ꯇꯣꯝꯕꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯅ ꯏꯄꯥꯅ ꯃꯤꯡꯁꯦ ꯄꯨꯟꯅ ꯆꯜꯂꯒ ꯀꯣꯂꯦꯖꯇꯣ ꯄꯨꯟꯅ ꯀꯥꯍꯜꯂꯗꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯕꯕꯥꯅ ꯂꯩꯔꯤꯉꯩ ꯏꯄꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯝꯃꯤ, ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯌꯥꯝꯅ ꯐꯕꯅꯤ, ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯎꯕ ꯌꯥꯗꯕꯅꯤ, ꯑꯩꯒꯤ ꯊꯕꯛ ꯆꯪꯕꯗ ꯅꯪ ꯕꯕꯥꯅ ꯏꯄꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯦ. ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯅꯣꯏ ꯕꯕꯥꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯟꯅ ꯏꯄꯥꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯦ. ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ. ꯑꯗꯣ ꯇꯣꯝꯕꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯃꯆꯦ ꯏꯆꯟꯅ "ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯕꯕꯥ, ꯃꯤꯌꯥꯝꯒꯤꯅꯤ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯍꯥꯏꯗꯨꯅ ꯄꯪꯆꯠꯇ ꯆꯠꯂꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯍꯦꯛꯇ ꯀꯧꯔꯛꯏ." ꯁꯨꯟꯗꯔꯅ "ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯌꯥꯝꯅ ꯐꯩ. ꯑꯗꯣ ꯇꯣꯝꯕꯁꯦ ꯅꯪ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨꯒ
ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯦꯅꯦ ꯏꯕꯦꯝꯃ ꯃꯗꯨꯗ ꯃꯄꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯁꯨ ꯇꯣꯝꯕꯁꯦ ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯨꯟꯗꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯇꯨꯡꯒꯤ ꯈꯟꯗꯕꯁꯨ ꯌꯥꯔꯣꯏ ꯏꯄꯥ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯏꯆꯟꯅ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯂꯨ ꯕꯕꯥ ꯁꯨꯟꯗꯔꯅ ꯏꯄꯥ ꯃꯤ ꯎꯅꯔꯨꯒꯗꯕꯁꯨ ꯌꯥꯝꯅ ꯂꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯆꯥꯛꯇꯣ ꯍꯣꯔꯦꯟ ꯇꯣꯝꯕ ꯂꯥꯛꯄꯒ ꯋꯥꯔꯤꯗꯣ ꯅꯆꯤꯟꯅꯨꯄꯥ ꯐꯖꯅ ꯁꯥꯟꯅꯧ ꯑꯗꯨꯒ ꯃꯔꯣꯟꯗꯣ ꯏꯄꯥꯗ ꯍꯥꯏꯔꯛꯑꯣ ꯏꯆꯟꯅ ꯍꯣꯏ ꯕꯕꯥ ꯁꯨꯟꯗꯔꯁꯨ ꯏꯆꯜ ꯑꯃꯗꯤ ꯃꯄꯨ ꯃꯕꯣꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒ ꯂꯩꯔꯤꯉꯩ ꯃꯁꯤ ꯏꯆꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯏꯆꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯇꯣꯝꯕꯅ ꯀꯔꯤ ꯋꯥꯏꯅꯣ ꯏꯆꯦ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯕꯕꯥ ꯁꯨꯟꯗꯔꯗꯣ ꯈꯪꯕ꯭ꯔꯥ ꯇꯣꯝꯕꯅ ꯈꯪꯉꯦ ꯕꯕꯥꯅ ꯅꯪꯕꯨ ꯃꯣꯏꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯌꯦ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯣꯏꯗ ꯂꯩꯁꯦ ꯍꯥꯏ ꯃꯤꯡꯁꯨ ꯃꯥꯅ ꯆꯟꯕꯤꯔꯒꯦ ꯍꯥꯏ ꯃꯁꯦ ꯄꯨꯄꯨ ꯕꯣꯕꯣꯛ ꯏꯆꯦꯅꯁꯨ ꯍꯣꯏꯅ ꯌꯥꯈ꯭ꯔꯦ ꯅꯪꯕꯨ ꯀꯩ ꯈꯟꯒꯦ ꯑꯥꯗ ꯂꯩꯔꯒ ꯀꯣꯂꯦꯖꯀ ꯇꯝꯕꯗꯣ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯣ ꯇꯣꯝꯕ ꯃꯁꯦꯅ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯁꯦꯅ ꯍꯥꯏꯕ ꯋꯥꯗ ꯃꯥ ꯅꯣꯡꯃꯇ ꯍꯤꯛꯇꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯇ꯭ꯔꯤ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯂꯝꯗꯦ ꯃꯃꯥ ꯃꯄꯥ ꯐꯥꯎ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯅꯦ ꯃꯁꯦꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯅꯥꯎꯀꯣꯜꯂꯛꯄꯅꯦ ꯇꯣꯝꯕꯅ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ ꯃꯗꯨꯗꯒꯤ ꯃꯁꯦꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯦꯅ ꯁꯨꯟꯗꯔꯗ ꯐꯣꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯇꯣꯝꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯦ ꯁꯨꯟꯗꯔꯅ ꯐꯔꯦ ꯐꯔꯦ ꯏꯄꯥ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯅꯤ ꯇꯣꯝꯕ ꯃꯁꯤ ꯏꯆꯟꯒ ꯃꯤꯜꯗ ꯐꯧ ꯇꯛꯄ ꯂꯥꯛꯑꯝꯃꯤ ꯃꯤꯜꯗ ꯇꯛꯏꯕ ꯌꯨꯝꯕꯨꯗꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯄꯣꯛꯏ ꯃꯃꯤꯡꯅ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯤꯈꯩ ꯃꯃꯥ ꯃꯄꯥꯁꯨ ꯑꯗꯨꯝ ꯃꯆꯥ ꯃꯇꯣꯝꯗ ꯄꯣꯛꯄꯅꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯜꯂꯝꯃꯤ ꯄ꯭ꯔꯤꯌꯥꯒꯤꯁꯨ ꯃꯕꯣꯛ ꯑꯃ ꯂꯩ ꯇꯣꯝꯕꯒꯤ ꯃꯕꯣꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯇꯣꯝꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯉꯥꯎꯖꯩ ꯃꯍꯥꯛꯇ ꯅꯠꯇꯕ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯃꯛ ꯑꯣꯏꯅꯤꯡꯈꯤ ꯅꯤꯁꯥ ꯆꯥꯗꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯐꯕ ꯃꯤꯗꯤ ꯃꯤꯅ ꯑꯗꯨꯝ ꯄꯥꯝꯅꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯈꯪꯗꯅ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗ ꯁꯛ ꯍꯦꯛꯇ ꯀꯔꯝꯅꯗꯤ ꯍꯥꯏꯔꯨꯅꯤ ꯄ꯭ꯔꯤꯌꯥꯅ ꯇꯣꯝꯕꯒꯤ ꯅꯝꯕꯔ ꯂꯧꯔꯒ ꯐꯣꯟꯗ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏ ꯃꯣꯏ ꯐꯧꯁꯦ ꯍꯧꯖꯤꯛ ꯇꯛꯄ ꯌꯥꯔꯣꯏ ꯃꯤꯒꯤ ꯇꯛꯄꯤꯌꯣꯅ ꯊꯅꯝꯕ ꯑꯃ ꯂꯩ ꯁꯤ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯇꯛꯄꯤꯔꯝꯃꯒꯦ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯒꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯝꯃꯣ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯃꯦ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯁꯥꯅ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯣ ꯈꯪꯂꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯃꯁꯤꯗꯒꯤ ꯇꯣꯝꯕꯒꯤ ꯅꯝꯕꯔꯗꯣ ꯂꯧꯔꯝꯃꯦ ꯑꯗꯨꯒ ꯇꯣꯝꯕ ꯑꯃꯗꯤ ꯃꯁꯤꯗꯤ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯣꯝꯕꯒꯤ ꯅꯝꯕꯔꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗ ꯁꯦꯞ ꯇꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕ ꯑꯃꯗꯤ ꯏꯆꯟ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯛꯅ ꯃꯁꯤ ꯏꯆꯟꯅ ꯍꯥꯏ ꯇꯣꯝꯕ ꯄ꯭ꯔꯤꯌꯥꯗꯣ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯃꯥꯜꯂꯤꯅꯦ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯇꯣꯝꯕꯅ ꯈꯪꯗꯦꯗ ꯑꯗꯨ ꯑꯉꯥꯡꯗꯣ ꯏꯆꯦ ꯌꯥꯝꯅꯁꯨ ꯈꯠꯄ ꯃꯥꯜꯂꯦ ꯃꯁꯥꯗꯣ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯋꯦ ꯏꯆꯟꯅ ꯃꯇꯣꯝꯗ ꯄꯣꯛꯄꯅꯤꯅ ꯃꯄꯥ ꯃꯃꯥꯅ ꯀꯦꯅ ꯂꯨꯅ ꯇꯧꯔꯛꯄꯒꯤꯅꯦ ꯑꯗꯨ ꯇꯣꯝꯕ ꯍꯣꯔꯦꯟ ꯄ꯭ꯔꯤꯌꯥꯅ ꯐꯣꯟ ꯇꯧꯔꯛꯄꯒ ꯅꯪ ꯆꯦꯡꯗꯣ ꯂꯧꯍꯧꯔꯣ ꯏꯆꯦꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝ ꯌꯧꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯇꯧꯔꯦ ꯏꯆꯟꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯇꯣꯝꯕꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯦ ꯇꯣꯝꯕꯁꯨ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯂꯤꯗꯣ ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯝꯃꯦ ꯄ꯭ꯔꯤꯌꯥꯅ ꯗꯥ ꯇꯣꯝꯕ ꯐꯧꯗꯣ ꯇꯛꯄ ꯂꯣꯏꯔꯦꯅ ꯇꯧꯔꯛꯄꯅꯦ ꯇꯣꯝꯕꯅ ꯑꯣ ꯄ꯭ꯔꯤꯌꯥꯔꯣ ꯃꯥꯅꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯇꯣꯝꯕꯗꯨ ꯂꯥꯛꯑꯝꯃꯦ
ꯄ꯭ꯔꯤꯌꯥꯒ ꯃꯃꯥꯒꯁꯨ ꯃꯤꯜꯗꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯊꯣꯡ ꯂꯣꯜꯂꯒꯦꯅ ꯇꯣꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯁꯨ ꯌꯧꯔꯛꯑꯦ꯫ ꯆꯦꯡꯗꯣ ꯇꯣꯝꯕꯒꯤ ꯁꯥꯏꯀꯜꯗ ꯍꯥꯞꯀꯠꯃꯤꯟꯅꯩ꯫ ꯇꯣꯝꯕꯁꯨ ꯆꯠꯂꯒꯦꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯃꯃꯥꯗ ꯈꯨꯟꯖꯤꯟꯅ ꯁꯤꯛꯑꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯏꯄꯥ ꯄꯥꯈꯠꯅ "ꯗꯥ ꯇꯣꯝꯕ, ꯀꯣꯂꯦꯖ ꯀꯥꯏꯗ ꯇꯝꯗꯧꯔꯒꯦ? ꯁꯤꯗ ꯁꯨꯝ ꯇꯝꯗꯣꯏꯔꯣ?" ꯇꯣꯝꯕꯅ "ꯑꯩꯗꯤ ꯏꯝꯐꯥꯜꯗ ꯃꯤꯡ ꯆꯟꯅꯕ ꯍꯥꯏꯅꯔꯦ꯫ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯇꯝꯃꯅꯤꯌꯦ." ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅ "ꯍꯩꯃꯥ, ꯆꯠꯄꯗꯤ ꯀꯔꯝ ꯀꯥꯟꯗꯩ ꯆꯠꯇꯣꯏꯕ?" ꯇꯣꯝꯕꯅ "ꯏꯃꯥ, ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯈꯤꯗꯧ ꯃꯥꯜꯂꯦ." ꯄ꯭ꯔꯤꯌꯥꯗꯤ ꯇꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅ "ꯐꯩ ꯐꯩ, ꯀꯟꯅ ꯍꯣꯠꯅꯧꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯇꯣꯝꯕꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯦ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯇꯣꯝꯕ ꯆꯦꯡꯗꯣ ꯆꯥꯛꯈꯨꯝꯗ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯦ꯫ ꯃꯄꯨ ꯃꯕꯣꯛꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯣꯝꯕꯁꯨ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃꯅ ꯇꯣꯝꯕꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯦ꯫ "ꯗꯥ, ꯆꯥꯛ ꯆꯥꯔꯕꯣ?" ꯇꯣꯝꯕ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯄꯥꯅ ꯈꯜꯂꯤ꯫ ꯑꯁ, ꯀꯅꯥꯅꯣ ꯁꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯀꯥꯏꯅ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯑꯦ꯫ ꯇꯣꯝꯕꯅ "ꯆꯥꯗ꯭ꯔꯤꯌꯦ, ꯀꯅꯥꯅꯣ ꯅꯪꯕꯣ?" ꯄ꯭ꯔꯤꯌꯥꯅ ꯃꯦꯁꯦꯖꯇꯣ ꯁꯠ ꯁꯠ ꯅꯝꯗꯨꯅ "ꯑꯩ ꯄ꯭ꯔꯤꯌꯥꯅꯦ." ꯇꯣꯝꯕꯅ "ꯑꯣ, ꯈꯪꯂꯦ ꯈꯪꯂꯦ, ꯀꯩ ꯂꯩꯔꯒꯦ?" "ꯀꯩꯁꯨ ꯂꯩꯇꯤꯌꯦ, ꯁꯨꯝ ꯊꯥꯔꯛꯄꯅꯦ, ꯌꯥꯗ꯭ꯔꯣ?" ꯇꯣꯝꯕꯅ "ꯌꯥꯏꯗ." ꯄ꯭ꯔꯤꯌꯥꯅ "ꯑꯗꯣ ꯗꯥ ꯇꯣꯝꯕ, ꯑꯩꯈꯣꯏ ꯕꯨꯕꯣꯛꯅ ꯅꯣꯏꯕꯣꯛꯇ ꯃꯥ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯌꯣꯌꯦ." ꯇꯣꯝꯕꯁꯨ "ꯍꯥꯏꯒꯦ. ꯑꯗꯣ ꯑꯩ ꯐꯣꯟ ꯆꯥꯔꯖ ꯇꯧꯒꯦꯀꯣ." ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯇꯣꯝꯕ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯤ꯫ ꯏꯆꯟꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯌꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯁꯦ ꯍꯦꯛ ꯌꯥꯗꯕꯗ ꯁꯤꯅꯤꯅ ꯍꯥꯏ." ꯃꯕꯣꯛꯇꯨꯅ "ꯍꯥ, ꯏꯁꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ?" "ꯏꯃꯥ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯕꯗꯣ ꯅꯁꯨꯅ ꯄꯥꯝꯃꯦꯌꯦ, ꯂꯨꯍꯣꯡꯕꯤꯌꯣ ꯍꯥꯏꯌꯦ꯫ ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ?" ꯄ꯭ꯔꯤꯌꯥꯒꯤ ꯃꯕꯣꯛꯅ "ꯏꯁꯨꯁꯦ ꯀꯃꯥꯏ ꯇꯧꯅꯤ? ꯄ꯭ꯔꯤꯌꯥꯁꯨ ꯇꯥꯏ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ." ꯄ꯭ꯔꯤꯌꯥꯅꯁꯨ "ꯑꯕꯣ, ꯗꯥ ꯇꯣꯝꯕꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ. ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯌꯦ. ꯃꯥ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯌꯣ" ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯦ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ "ꯏꯃꯥ, ꯏꯆꯥꯅꯨꯄꯤꯅ ꯇꯣꯝꯕꯁꯦ ꯄꯥꯝꯖꯔꯕꯅꯤꯅ ꯍꯌꯦꯡꯁꯦ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯁꯤ. ꯂꯨꯍꯣꯡꯕꯗꯤ ꯀꯣꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯒ ꯇꯞꯅ ꯍꯣꯡꯉꯁꯨ ꯌꯥꯏ. ꯍꯥꯏꯅ ꯁꯤꯡꯅꯔꯒꯗꯤ ꯊꯝꯁꯦ. ꯏꯆꯥꯅꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯅꯕ. ꯏꯃꯥꯅ ꯍꯌꯦꯡꯁꯦ ꯁꯪꯒꯤꯇꯥꯒ ꯆꯠꯇꯨꯅ ꯑꯝꯇ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄꯤꯔꯨꯁꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯅꯣꯛꯑꯒ ꯆꯪꯈ꯭ꯔꯦ꯫ ꯃꯕꯣꯛꯇꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯋꯥꯀꯤꯡ ꯑꯣꯏꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯕꯣꯛ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯦ꯫ ꯇꯣꯝꯕꯒꯤ ꯃꯄꯨ ꯃꯕꯣꯛ, ꯏꯆꯟ, ꯇꯣꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯡꯒꯣꯟꯗ ꯆꯥ ꯊꯛꯇꯨꯅ ꯂꯩ꯫ ꯃꯈꯣꯏ ꯆꯪꯄ ꯎꯕꯗ ꯏꯆꯟꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯏ꯫ ꯆꯥ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯏꯆꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯕꯣꯛꯅ ꯇꯣꯝꯕꯒꯤ ꯃꯕꯣꯛꯇ ꯌꯥꯝꯅ ꯏꯀꯥꯏ ꯀꯥꯏꯅ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯏꯆꯟꯅ ꯆꯥ ꯄꯨꯊꯣꯔꯛꯑꯝꯃꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅ "ꯏꯆꯟ, ꯅꯪꯁꯨ ꯐꯝꯃꯣ, ꯋꯥꯔꯤ ꯑꯝꯇ ꯇꯥꯟꯅꯁꯦ." ꯏꯆꯟꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯕꯣꯛꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯝꯃꯦ꯫ "ꯑꯩꯒꯤ ꯏꯁꯨ ꯄ꯭ꯔꯤꯌꯥꯅ ꯏꯕꯨꯡꯉꯣ ꯇꯣꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯊꯝꯅꯔꯁꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯗꯤ ꯃꯗꯣ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯇꯣꯝꯕꯅꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛ ꯃꯄꯨꯅꯗꯤ ꯋꯥꯗꯣ ꯌꯥꯔꯝꯃꯦ꯫ ꯇꯣꯝꯕꯁꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤꯁꯦ ꯄꯨꯟꯅ ꯁꯥꯟꯅꯩ꯫ ꯇꯣꯝꯕꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯌꯥꯅꯗꯨꯅ
haina sinaduna lerame. Tombaso Priyaga wari sanai. Mabaniso yamna nusinarake. Asumna thamuso haukhre. Tombaso Sundarna minsambirame. Tomba hengdagi mayum thadoga Imphanda Sundargi mayumda sakrani. Aduna ngasidi Priyaga unasi hainaduna unarame. Priyadi anganga kharo oibaga Tombana hengdagi chatlani habaduda ningai tawduna kapsarame. Tombana theme. Priyana ta Tomba nang Imphanda leraka nupi koinuko. Hek koirambada ai sini haisini. Priyana kapli taraga hairapa wahaisida Tombana hai dehe aduma haino. Ai kanam koiruye. Ibani ahal masen haina sinaraga lairisidi. Se kaimde khangano. Aina ada lereso fonda ibani edom pau phonadune. Asumna numito hokre. Nongalba matong Sundarna Tombabu lawba laame. Tomba mase mapu mabo puna krumjaduna mayumdadagi tholakli. Hojikti Sundargi mayumsu yaure. Sundargi mayumdana kamdauri. Sundargi masanupi Abem matumda popagi haunabi mahaksu mangaw yamna thi. Pura nupadawna tawraga lay. Abemna khwadigi pamjaba hobisi game sanabasine. Mapa Sundarna Abembu mapanda tholo haina kauthoame. Abemsu game sanana mapanda tholaki. Mapana to game sida tawra leisi yengo. Muthalo game do. Abena as haiduna game do muthatle. Aduga Tombaga sakhang makhanaki. Masigi matung nongni lerba matung Tomba amadi Abem college ahanba kaba numine. Tombada Abemna garisha thaw haiduna habane. Adubu Tombada haitabagi Abemna thawduna college laame. College ahanba kaba numinina larisu phajana tawramde. Oja singa sakhang makhang naramki. Mathang saksum talapa matamda Tombagi mapai orduna Tombaso mahaki wari pumba lirame. Tombagi wari singsa taba matamda mayamsi nungaramde. Aduga nusibaso phawrame. Tombada ngauzaba nupi kya amaso yarungki. Hojikti Abemso Tombabu nusiba phawraame. Tombana moigi yumda lebadagi Abem hana tawramba hainabi gameso aduma sanakidre. Gyanso yamna takre. Nupadawna leramba Abem nupida nupi mana leikre. Mama padi yamna harauze. Masa nupigi hongleba mawngsida. Matam khara sohokraba matong Abem hoigi lekaidagi paisaga yamna paiba imungi masa nupa Michael haiba ama lei. Abemse mana yamna pamjai. College punna taminai. Nongma Abemga Tombaga college lakpagi lambida Michaelga mamanaba kharaga Abembu khamaki. Abemna sauna kaino Michael lambi thatlise nangise mi usitrira lambise thado. Abem aina nungsi habado nang yare na haramo. Aduga nangi lambise aina thadokani. Abemna aidi kagi nangonda yare haideba. Mina pamdre nungsidre khangna nangna sum yelise kagino. Ikaiba asuk amna khangrise karigino. Makena aina phajana harise masida nang yabana phani. Masina nangi afabo oigani. Nangbu aina khudaksida pharaga labusu ngami. Masi haraga Makena Abemgi khudangdo paige hana tawi. Tombada tumina lerambane. Aduga Tombana hai. Maken akhoisa college amatada taminaba maruma pangakhtane. Khara lemnase. Nupi masana yadana phage khaliba nangbu karama mino ikaidro. Masi haraga makhoto kanthoi. Makena o Abemse nangi kanano. Tombana Abemse aiga hojibje nungsinariba nupine. Tombagi wahaituda Abem hape yengai. Tombana nang kaidoge habano. Abem sasilao gari do thawro. Masi haramaga Abemga Tombaga gari thawduna lai. Maken makhona gari thawkibado sauna yengduna lehawi. College orba mato Abemna Tombada aduma muna yengduna lai.
ꯃꯌꯨꯝ ꯍꯜꯂꯛꯄꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ꯫ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯕꯦꯝꯁꯨ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯆꯔꯥ ꯋꯥꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯒꯤ ꯃꯃꯥꯅ ꯅꯪ ꯗꯥ ꯇꯣꯝꯕꯒ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯕꯗꯒꯤ ꯑꯕꯦꯝꯅ ꯇꯣꯝꯕꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯗꯥ ꯇꯣꯝꯕ, ꯑꯩꯒ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯇꯣꯝꯕꯅ ꯑꯕꯦꯝ ꯅꯪ ꯆꯥꯎꯔꯣ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯁꯨ ꯆꯥꯔꯣꯏ ꯑꯗꯨꯗꯤ꯫ ꯇꯣꯝꯕꯅ ꯑꯕꯦꯝ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯁꯨꯝ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯌꯥꯔꯦ ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯒꯦ? ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ, ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ꯫ ꯍꯪꯉꯣ, ꯀꯩ ꯋꯥꯅꯣ? ꯗꯥ ꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯣ? ꯇꯣꯝꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯒ ꯂꯩꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ? ꯂꯩꯔꯝꯃꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ? ꯑꯕꯦꯝꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯇꯣꯝꯕ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯋꯥ ꯂꯣꯠꯂꯒ ꯍꯥꯏ꯫ ꯂꯩꯇꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯆꯥꯛ ꯆꯥꯎꯁꯤ ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ꯫ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯥꯛꯇꯣ ꯆꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕ ꯑꯃꯗꯤ ꯑꯕꯦꯝ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯄ꯭ꯔꯤꯌꯥꯗ ꯐꯣꯟ ꯇꯧꯔꯝꯃꯦ꯫ ꯄ꯭ꯔꯤꯌꯥꯁꯨ ꯄꯥꯏꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄ꯭ꯔꯤꯌꯥꯒ ꯃꯥꯒ ꯈꯪꯅꯔꯛꯄꯁꯤ ꯆꯍꯤ ꯑꯃ ꯐꯔꯛ ꯇꯧꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯔꯤ꯫ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯨ ꯁꯨꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯕꯦꯝꯅ ꯃꯥ ꯁꯨꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯕꯤꯔꯝꯃꯦ꯫ ꯇꯣꯝꯕꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯕꯦꯝꯅ ꯗꯥ ꯇꯣꯝꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯌꯥꯒꯦ꯫ ꯑꯩꯒꯤ ꯐꯤꯁꯨ ꯅꯪꯅ ꯁꯨꯕꯤꯔꯦ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯕꯦꯝ ꯐꯤ ꯁꯨꯕꯗꯨ ꯂꯦꯞꯄꯒ ꯗꯥ ꯇꯣꯝꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯗꯥ ꯇꯣꯝꯕ ꯑꯥꯏ ꯂꯚ ꯌꯨ꯫ ꯀꯩ ꯍꯥꯏꯕ? ꯑꯕꯦꯝꯅ ꯗꯥ ꯇꯣꯝꯕ ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗꯣꯏ ꯌꯥꯔꯣꯏꯀꯣ? ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯔꯥꯡ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯈꯤꯕꯅꯤꯅ ꯑꯃꯨꯛ ꯈꯪꯅꯕ ꯂꯩ ꯍꯥꯏꯔꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯏꯌꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯍꯔꯥꯎꯗꯨꯅ ꯐꯤꯒ ꯁꯨꯕꯗꯣ ꯂꯣꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯕꯦꯝ ꯑꯃꯗꯤ ꯇꯣꯝꯕ ꯄꯠꯇꯛꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯀꯣꯂꯦꯖꯀꯤ ꯕꯣꯠꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯃꯁꯤꯗ ꯇꯣꯝꯕꯕꯨ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯣꯖꯥꯁꯤꯡꯅ ꯚꯣꯠ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯚꯣꯠ ꯂꯦꯞꯍꯜꯂꯝꯃꯦ꯫ ꯇꯣꯝꯕꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯈꯟꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯔꯥꯎꯅ ꯌꯥꯔꯝꯃꯦ꯫ ꯇꯣꯝꯕꯒꯤ ꯁꯄꯣꯔꯠꯇ ꯇꯣꯝꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯚꯣꯠ ꯈꯣꯝꯂꯤ꯫ ꯇꯣꯝꯕꯒꯤ ꯂꯝꯕꯥ ꯄꯥꯟꯅꯒꯗꯕ ꯃꯤꯁꯛꯇꯨꯅ ꯃꯥꯏꯀꯦꯜꯒ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯥꯏꯀꯦꯜꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠꯇ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯥꯏꯀꯦꯜꯒꯤꯁꯨ ꯃꯤ ꯈꯣꯝꯕ ꯌꯥꯕꯗꯤ ꯑꯗꯨꯃꯛ ꯈꯣꯝꯂꯤ꯫ ꯑꯕꯦꯝꯅ ꯇꯣꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯀꯟꯅ ꯇꯧꯔꯤ꯫ ꯚꯣꯠꯀꯤ ꯃꯇꯝꯁꯨ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯦ꯫ ꯃꯁꯤꯒꯤ ꯇꯣꯝꯕꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯦ, ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯂꯩꯔꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯄ꯭ꯔꯤꯌꯥꯒꯤ ꯐꯣꯟ ꯂꯥꯛꯑꯁꯨ ꯄꯥꯏꯗ꯭ꯔꯦ, ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯥꯅꯒ ꯈꯝꯕꯟ ꯆꯥꯎꯖꯕꯅꯦ, ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯇꯣꯝꯕꯅ ꯐꯣꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯖꯩ, ꯑꯗꯨꯕꯨ ꯇꯧꯔꯛꯇꯅ ꯑꯍꯤꯡ ꯀꯌꯥ ꯀꯞꯅ ꯀꯞꯅ ꯂꯦꯟꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯇꯣꯝꯕꯒꯤ ꯀꯣꯂꯦꯖꯀꯤ ꯚꯣꯠꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯦ꯫ ꯇꯣꯝꯕꯅ ꯃꯥꯏꯀꯦꯜꯗꯒꯤ ꯚꯣꯠ ꯃꯁꯤꯡ ꯍꯦꯟꯗꯨꯅ ꯇꯣꯝꯕ ꯀꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯌꯨꯝꯒꯤ ꯃꯆꯦ ꯏꯆꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎꯁꯦ ꯇꯣꯝꯕꯅ ꯇꯝꯃꯤ꯫ ꯃꯆꯦ ꯏꯆꯟꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯏꯕꯨꯡꯉꯣ ꯄ꯭ꯔꯤꯌꯥꯅ ꯅꯪ, ꯃꯆꯦꯅ ꯍꯦꯛ ꯄꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯏꯆꯦ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯑꯕꯦꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯚꯣꯠ ꯀꯥꯕꯒꯤ ꯍꯔꯥꯎꯗꯨꯅ ꯁꯣꯝꯗ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯗꯤ ꯚꯣꯠ ꯀꯥꯗꯕꯒꯤ ꯍꯥꯟꯅꯗꯒꯤ ꯇꯣꯝꯕꯗꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯐꯨꯅꯔꯝꯈꯤ꯫ ꯃꯌꯥꯝꯅ ꯈꯝꯗꯣꯛꯏ꯫ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡꯅ ꯃꯥꯏꯀꯦꯜꯕꯨ ꯀꯣꯂꯦꯖꯇꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯝꯕꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯝꯗꯦ꯫ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯤꯁ ꯀꯣꯜ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯝꯈꯤ꯫
ꯃꯁꯤꯒꯤꯁꯨ ꯑꯗꯨꯒ ꯅꯝꯕꯔ ꯈꯪꯗꯕ ꯈꯔꯒꯤꯁꯨ ꯃꯦꯁꯦꯖꯇꯁꯨ ꯄ꯭ꯔꯤꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯗꯥ ꯇꯣꯝꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯑꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯝꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯦꯝꯁꯨ ꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯕꯦꯝꯅ ꯇꯣꯝꯕꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏ ꯋꯥꯔꯤꯁꯤꯡꯗꯣ ꯁꯨꯟꯗꯔꯅ ꯇꯥꯕꯗꯒꯤ ꯁꯥꯎꯗꯨꯅ ꯇꯣꯝꯕꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯇꯣꯝꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯅꯥꯁꯨ ꯈꯪꯂꯝꯗ ꯃꯍꯥꯛꯀꯤ ꯈꯨꯟ ꯑꯣꯏꯔꯤꯕ ꯇꯦꯟꯊꯥꯗ ꯃꯥ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯗꯣ ꯌꯧꯕ ꯃꯇꯝꯗ ꯇꯣꯝꯕꯅ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯃꯆꯦ ꯏꯆꯟ ꯃꯄꯨ ꯃꯕꯣꯛ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯝꯈꯤ ꯏꯆꯟꯅ ꯇꯣꯝꯕ ꯎꯕꯒ ꯀꯞꯇꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯄ꯭ꯔꯤꯌꯥꯗꯣ ꯃꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯀꯞꯄꯤ ꯇꯣꯝꯕꯅ ꯃꯁꯤꯒꯤ ꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯆꯦ ꯄ꯭ꯔꯤꯌꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯃꯁꯤ ꯏꯆꯦꯅ ꯀꯞꯅ ꯄ꯭ꯔꯤꯌꯥꯗꯣ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯣꯝꯕꯒꯤ ꯊꯃꯣꯏ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯃꯥꯡꯊꯛꯇ ꯄ꯭ꯔꯤꯌꯥꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯃꯉꯣꯟꯗ ꯄ꯭ꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯇꯅ ꯊꯥꯔꯝꯕ ꯃꯦꯁꯦꯖ ꯀꯌꯥ ꯃꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯧꯅ ꯀꯞꯇꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯇꯣꯝꯕ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯄ꯭ꯔꯤꯌꯥ ꯑꯩ ꯂꯥꯛꯂꯦ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯅꯪ ꯑꯝꯇ ꯍꯜꯂꯛꯑꯣ ꯑꯩ ꯂꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯣꯝꯕꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯣꯏꯁꯨ ꯀꯞꯂꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯒꯤ ꯁꯣꯔꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯇꯣꯝꯕ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯕꯦꯝꯒꯤ ꯋꯥꯈꯜ ꯀꯥꯎꯈ꯭ꯔꯦ ꯃꯥ ꯃꯇꯝ ꯆꯨꯞꯄꯗ ꯄ꯭ꯔꯤꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯑꯩ ꯄ꯭ꯔꯤꯌꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯡꯈ꯭ꯔꯦ ꯄ꯭ꯔꯤꯌꯥ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯕꯥꯅꯤ ꯊꯨꯡꯅꯁꯤꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯆꯩ